ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜꯒꯤ ꯀꯂꯝ ꯑꯃꯗ ꯆꯃꯝꯅꯕ ꯍꯦꯟꯒꯠꯂꯛꯄ꯫ ꯍꯟꯗꯛꯇ ꯐꯜ ꯂꯥꯎꯊꯣꯛꯈ꯭ꯔꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟꯒꯤ ꯐꯜꯗ ꯕꯤꯖꯦꯄꯤꯅ ꯁꯤꯠ 32 ꯐꯪꯗꯨꯅ ꯑꯦꯕꯁꯣꯂꯨꯠ ꯃꯦꯖꯣꯔꯤꯇꯤ ꯄꯥꯔꯇꯤ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯋꯤꯡꯒꯤ ꯀꯅꯥꯅ ꯆꯤꯐ ꯑꯣꯏꯒꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯗꯤ ꯈꯟꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯔꯥꯡꯅꯕ ꯈꯔ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯗꯤ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯔꯥꯡꯅꯕ ꯃꯥꯟꯕ ꯐꯤꯚꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯁꯨ ꯆꯔꯥꯡꯅꯕ ꯃꯥꯟꯕ ꯃꯑꯣꯡ ꯑꯃ ꯎꯍꯜꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯁꯨꯝꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯋꯤꯡꯒꯤ ꯆꯤꯐ ꯈꯟꯅꯗꯕꯒꯤ ꯃꯇꯥꯡꯗ ꯃꯃꯥꯡ ꯇꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯍꯧꯖꯤꯛꯅ ꯀꯤꯌꯔꯇꯦꯀꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ, ꯕꯤꯖꯦꯄꯤꯒꯤ ꯁꯦꯅꯤꯌꯔ ꯑꯦꯝꯑꯦꯜꯑꯦ ꯊꯣꯡꯍꯝ ꯕꯤꯁ꯭ꯋꯣꯔꯖꯤꯠ ꯑꯃꯁꯨꯡ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦ ꯁꯥꯔꯗꯥ ꯗꯦꯕꯤ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯏꯁꯤꯟꯗꯨꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯕ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯋꯤꯡꯒꯤ ꯆꯤꯐ ꯈꯟꯅꯅꯕꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯔꯤꯄꯣꯔꯠꯇꯤ ꯑꯃꯠꯇ ꯃꯤꯗꯤꯌꯥꯗ ꯊꯣꯛꯂꯛꯄ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯗꯨꯅ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯥꯎ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯐꯣꯡꯅꯔꯛꯄꯗꯤ ꯑꯩꯈꯣꯏꯅ ꯎꯔꯦ꯫ ꯑꯁꯨꯝꯅ ꯐꯣꯡꯅꯔꯛꯂꯤꯕ ꯄꯥꯎꯁꯤꯡ, ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯗꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯇꯪꯗꯥꯡꯕ ꯑꯗꯨꯃꯗꯤ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯗꯨꯅ ꯃꯤꯗꯤꯌꯥ ꯍꯥꯎꯁ ꯀꯌꯥꯅ ꯐꯣꯡꯗꯣꯛꯅꯔꯛꯄ ꯄꯥꯎꯗ ꯃꯁꯤꯡ ꯌꯥꯝꯅ ꯔꯤꯄꯣꯔꯠ ꯇꯧꯅꯔꯛꯂꯤꯕ ꯑꯁꯤꯗꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯃꯈꯥ ꯇꯥꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅꯤ꯫ ꯑꯗꯨꯃꯥꯏꯅꯃꯛ ꯄꯥꯎ ꯑꯁꯤꯃꯛꯁꯨ ꯑꯆꯨꯝꯕꯒꯤ ꯑꯔꯣꯏꯕ ꯑꯗꯨ ꯅꯠꯇꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯀꯅꯥꯅ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯇꯪꯗꯥꯡꯕ ꯑꯗꯨ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯇꯪꯗꯥꯡꯕ ꯑꯃ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯅ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯣꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯟ ꯊꯥꯅ ꯆꯦꯜꯂꯤꯕ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯊꯣꯡꯍꯝ ꯕꯤꯁ꯭ꯋꯣꯔꯖꯤꯠ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 18ꯇ ꯅ꯭ꯌꯨ ꯗꯤꯜꯂꯤꯗꯒꯤ ꯏꯝꯐꯥꯜꯗ ꯇꯣꯉꯥꯟꯕ ꯐ꯭ꯂꯥꯏꯠꯇ ꯍꯜꯂꯛꯅꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃꯁꯨ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯅꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤꯗꯃꯛ ꯀꯟꯅ ꯂꯝꯖꯦꯜ ꯇꯥꯟꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯗ ꯃꯈꯣꯏꯅ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯅꯅꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯚꯥꯞꯅ ꯁꯥꯕꯗ ꯑꯆꯨꯝꯕ ꯂꯥꯝꯕ ꯐꯪꯕ ꯑꯆꯨꯝꯕ ꯋꯥꯐꯝ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯂꯨꯆꯤꯡꯕ ꯑꯣꯏꯅꯅꯕꯒꯤ ꯂꯥꯟ ꯍꯟꯗꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯏꯂꯦꯛꯁꯟ ꯃꯇꯨꯡꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯃꯛꯇꯤ ꯃꯃꯥꯡꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥ ꯑꯃꯅ ꯄꯥꯅꯗꯨꯅ ꯂꯥꯛꯈꯤꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯗꯨꯃꯛꯁꯨ ꯑꯆꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯀꯨꯝꯖꯥ 2018ꯀꯤ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯕꯤꯖꯦꯄꯤꯅ ꯁꯤꯠ 12 ꯐꯪꯗꯨꯅ ꯁꯤꯠ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯐꯪꯕ ꯑꯅꯤꯁꯨꯕ ꯄꯥꯔꯇꯤ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯗꯨꯗ ꯕꯤꯖꯦꯄꯤꯒꯤ ꯊꯣꯡꯍꯝ ꯕꯤꯁ꯭ꯋꯣꯔꯖꯤꯠꯅ ꯁꯤꯑꯦꯝꯒꯤ ꯄꯣꯁ ꯑꯁꯤ ꯃꯉꯣꯟꯗꯒꯤ ꯁꯦꯅꯤꯌꯔ ꯑꯣꯏꯕ ꯂꯦꯖꯤꯁꯂꯦꯆꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯗ ꯀꯠꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯊꯣꯡꯍꯝ ꯕꯤꯁ꯭ꯋꯣꯔꯖꯤꯠꯁꯨ ꯁꯤꯑꯦꯝꯒꯤ ꯄꯣꯁ ꯑꯁꯤꯒꯤꯗꯃꯛ ꯑꯀꯟꯕ ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯔꯛꯂꯕꯅꯤ꯫ ꯃꯁꯤꯗ ꯀꯅꯥꯅꯁꯨ ꯂꯥꯜꯂꯤ ꯍꯥꯏꯔꯨꯕ ꯌꯥꯔꯣꯏ꯫ ꯑꯁꯣꯝꯅ ꯕꯤꯔꯦꯟ ꯑꯃꯁꯨꯡ ꯕꯤꯁ꯭ꯋꯣꯔꯖꯤꯠꯀꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔꯒꯤ ꯂꯦꯖꯤꯁꯂꯦꯆꯔ ꯋꯤꯡꯒꯤ ꯆꯤꯐ ꯈꯟꯕꯗ ꯈꯟꯐꯝ ꯈꯪꯗꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯥꯟꯇ꯭ꯔꯟ ꯕꯤꯖꯦꯄꯤꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯟꯅꯅꯕꯒꯤꯗꯃꯛ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯁꯨ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯑꯃꯁꯨꯡ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯕꯨꯅ ꯀꯣ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯈꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔ ꯑꯅꯤ ꯑꯁꯤꯅ ꯏꯝꯐꯥꯜꯗ ꯂꯥꯛꯇꯨꯅ ꯕꯤꯖꯦꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯈꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯊꯣꯔꯛꯂꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯚꯥꯞꯅ ꯁꯥꯕ ꯑꯣꯏꯔꯛꯄ ꯌꯥꯕꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯃꯛ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯃꯔꯝꯗꯤ ꯍꯧꯈꯤꯕ ꯃꯥꯔꯆ 15ꯗ ꯑꯦꯟ ꯕꯤꯔꯦꯟ, ꯇꯤ.ꯑꯦꯁ. ꯕꯤꯁ꯭ꯋꯣꯔꯖꯤꯠ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯕꯤꯖꯦꯄꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦ ꯁꯥꯔꯗꯥ ꯗꯦꯕꯤꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯄꯥꯏꯁꯤꯟꯈꯤꯕ ꯑꯁꯤꯒꯤꯁꯨ ꯑꯆꯧꯕ ꯃꯔꯝ ꯂꯩꯔꯝꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏꯒꯤ ꯂꯩꯇꯦ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯈꯟꯕꯒꯤ ꯃꯇꯥꯡꯗ ꯊꯣꯔꯛꯂꯤꯕ ꯇꯣꯉꯥꯟꯕ ꯊꯥꯖꯕ ꯌꯥꯕ ꯌꯨꯝꯐꯝꯁꯤꯡꯗ ꯑꯣꯏꯔꯒ ꯐꯣꯡꯅꯔꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒꯤ ꯏꯋꯥꯏ ꯏꯅꯤꯜꯁꯨ ꯃꯅꯤꯄꯨꯔꯗ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡ ꯑꯁꯤꯗꯁꯨ ꯌꯥꯎꯔꯛꯇꯕ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯗ ꯏꯝꯐꯥꯜꯗ ꯐꯣꯡꯂꯤꯕ ꯇꯣꯉꯥꯟꯕ ꯄꯥꯎꯆꯦꯁꯤꯡ ꯑꯃꯗꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯅꯁꯨ ꯃꯈꯣꯏꯅ ꯊꯥꯖꯕ ꯌꯥꯕ ꯃꯤꯑꯣꯏꯁꯤꯡꯗꯒꯤ ꯂꯧꯔꯕ ꯄꯥꯎꯁꯤꯡ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯅꯔꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯑꯗꯨꯅ ꯑꯣꯏꯔꯕ ꯌꯥꯏ, ꯑꯗꯥꯅ ꯑꯣꯏꯔꯕ ꯌꯥꯏ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯀꯌꯥ ꯂꯦꯞꯇꯅ ꯐꯣꯡꯅꯔꯤ꯫ ꯑꯁꯣꯝꯅ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯔꯗꯨꯅ ꯐꯣꯡꯅꯔꯛꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯥꯎꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯥꯎꯆꯦ ꯑꯁꯤꯃꯛꯇꯁꯨ ꯄ꯭ꯔꯖꯥ ꯁꯦꯛꯁꯟ ꯀꯌꯥꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯔꯤ ꯄꯥꯎ ꯂꯩꯕꯒꯦ ꯍꯥꯏꯅ ꯍꯪꯅꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯑꯇꯣꯞꯄ ꯄꯥꯎꯆꯦꯁꯤꯡ, ꯑꯣꯐꯤꯁ ꯑꯃꯁꯨꯡ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗꯁꯨ ꯁꯣꯏꯗꯅ ꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯤ ꯕꯤꯖꯦꯄꯤ ꯁꯦꯟꯇ꯭ꯔꯦꯜꯗ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕ ꯅꯤꯔꯃꯂꯥ ꯁꯤꯇꯥꯔꯥꯃꯟꯕꯨ ꯑꯃꯁꯨꯡ ꯀꯣ ꯑꯣꯕꯖꯥꯔꯚꯔ ꯑꯣꯏꯅ ꯍꯥꯞꯈ꯭ꯔꯕ ꯀꯤꯔꯦꯟ ꯔꯤꯖꯤꯖꯨꯕꯨꯅ ꯏꯝꯐꯥꯜꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯕꯤꯖꯦꯄꯤꯒꯤ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯈꯜꯂꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯁꯨ ꯌꯥꯎꯁꯪ ꯃꯇꯨꯡꯗ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩ꯫ ꯃꯁꯤꯃꯛꯇꯤ ꯄꯥꯎꯆꯦ ꯑꯁꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ꯫ ꯀꯔꯝ ꯇꯧꯔꯛꯄ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯕꯅꯤ꯫
Adumak oinambak BJP na sit kuntra kani thoi mai pak tona absolute majority fanglaba madungda matam sana BJP legislature wing chief khanba ngamdana leiba haibasi makti yamna lebak thiba mane makha tarakwa atop pau madana karamba matamda matau karabna Russia Ukraine gi lan loigane Russia na Ukraine gi matakta lanta ki basi ngasi ga thana chayul mafum phagre tanja sida malem gi mafum kya dagi tongan tongan ba uhang kya leptan hangnarakwa doktri Wang singdugi manung da khwai dagi arubu wang amu university karamba matamda matau karam lepak ani ki lan si lotion gani habasni theory oina naina bada lan habasi maktabu masigi arobe pankhai amalak habasi lan thangnari banakal ani dugi mrakta amana ma bo makhiba piduna party amana mai faglaba matamda to oitok pane ado basi kumba tawduk asidi yamna tangna thogi kudamoina Iraq Afghanistan Syria Libya amasung atofa lebak singdanakal amana lan ngamdana lotion bagi wafam haujuk phabu laitre matang asal lan gi maramda thoidokna khang hairba Carl Fall close with na fongdorok pada taseng ba makti lan haibasi pambai kya sinaduna policy ahong gi matangda policy amagi matangda leptana sathaba thong amakhakni lan loiba haibasi yamna tangna thoge masina kalamagi oiba mapung phaba lan mi gi solution purapa ngamdaba wari sanaduna loisin ba rajniti gi oiba fufum da yanaba amathile pak manogi oiba wathok sinda janaraga loisin ki ba amane maramadura ikoina Russia Ukraine gi lan asi karamba matamda loigani haiba wang hangba wangi pakom pitring gi mamang dai khoina hana khangada basi lana si matau karamna hawra kibano mati masi matam asuk kuina sathari basi kari gino hai basine Ukraine ge konung kifta leiba kasi gi chawrak na bioi million 3.4 room na metro station sing da bom chokata badagi ngathong na balo tuna lainari haujuk Russia na Kharkiv Mariupol Sumy Senhiv amadi atopa mafum kya nam donomon kre matang asida Russian na fongdorak libadi Ukraine gi khathang ba khar source region ase Russia ki administrative makada mafung panda control tokna thambangam le haire Russia na Ukraine da mirungsi jawdana landa siliba asigi matang da NATO na warning tokna na bakhanari Russia na Ukraine da landa siliba asigi matang da North Atlantic Treaty Organization na warning tokna na bagi thawang ama khanari aina pauge source amana fongtokle NATO na makoi military command group troop development amri official singbo Russia na hanbanai da Ukraine ge City sing da landa siliba sing thingna na bagi damak lambi ama semna na bagi matang da khanari Hazu Russia na Ukraine city amadi fort kia amada landa siliba asina maram oraga miucha kia lanjana kre atog miucha kia amada sire haujik neto ge member state tararom na Eastern Europe ki sarukta war plan amadi jahazing deploy tawtana leigrabane maraga sida world court na Russia bo military action chathaba lepna na hukum tawgre International Court of Justice ICJ na Russia bo Ukraine military action chathana ba lepna na khan kre an official report amada phongdoragle February kun mari digi hawraga Russia na Ukraine ta landa sin kiba asikutak tilip katabani an International Court of Justice na order daukre International Court of Justice ki judge na phangdo kibada Russia na makoi ki support pidun control toriba dai atofa forcing to military operation asisa thabale katabani haiba overfrom khangale President Vladimir Putin na phangdo kibada wafam amadade Russia na Ukraine da sa thariba lan asige pandamadu fangnana bahwana gane Western gi lebak sin male masibu makoina dominance tawna bahwanari haiba wafam thamladuna Russia na West tak kaitong nang sun non jaro haire Ukraine na Russia na point tara magi fist plan amagi damak ta khumang yang sin na sangsil aina Financial Times ta phongtho ki bagi matung tarak pada kamena si laki bani margasida atop pau amadati Russian force na sarni hibda bread law na bagi damak pareng sang lep lep mi tara ha dokre aina kipta leiba US embassy ki meke ki phongtok le asing aki bagi masak phangla ba thonga si lep ka bani aina world court ki meke ki hukum taw ki bani aire aroi bida content singa si marwi ba pau khara asi ba pau dam jariba Manipur Local News YouTube channel apni Facebook page asidagi yangbiri bapana makpathaga sari channel chana dom da kana rabadi subscribe to YouTube na subscribe to bi romoloina like and share to so kabi gunok namapo amakhanna thaga sari